ꯈꯨꯜ ꯃꯆꯥ ꯃꯔꯤ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯁꯣꯝ ꯈꯨꯂꯦꯟ ꯄꯤ.ꯑꯦꯁ.ꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯣꯡꯄꯩꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯃꯔꯤ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯁꯥꯝꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞꯁꯤꯡꯅꯁꯨ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯅꯕ ꯂꯨꯞ ꯑꯃꯒ ꯎꯅꯈꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯗꯦꯜꯂꯤ ꯃꯤꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ (DMCC)ꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯤꯇꯥꯟ, ꯌꯥꯡꯂꯦꯟ ꯑꯃꯁꯨꯡ ꯆꯦꯄꯨ ꯈꯨꯜꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯤ.ꯑꯦꯁ.ꯅ ꯀꯣꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯦꯞꯇꯅ ꯈꯨꯠꯊꯣꯛꯅꯔꯛꯄꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:10 ꯔꯣꯝ ꯇꯥꯔꯛꯄꯗ ꯌꯥꯡꯂꯦꯟ ꯀꯨꯀꯤ ꯈꯨꯜ ꯃꯅꯥꯛꯇꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ 10 ꯔꯣꯝ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯇꯒꯤ 9 ꯐꯥꯎꯕꯒꯤ ꯃꯔꯛꯇꯁꯨ ꯄꯤ.ꯑꯦꯁ. ꯑꯁꯤꯅ ꯀꯣꯜꯂꯤꯕ ꯆꯦꯄꯨ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ 6-7 ꯂꯣꯝ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯄꯥꯏꯅꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅꯁꯨ ꯑꯣꯄꯔꯦꯁꯟꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯁꯤꯡꯗꯥ ꯗꯥꯝ ꯃꯅꯥꯛꯀꯤ ꯅꯤꯡꯊꯝ ꯂꯣꯛꯇꯒꯤ ꯐꯪꯕ ꯁꯔꯨ ꯄꯣꯂꯥꯡꯒꯤ ꯗꯤ.ꯑꯦꯟ.ꯑꯦ. ꯇꯦꯁꯠ ꯇꯧꯕꯤꯅꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯏꯃꯨꯡꯅ ꯄꯨꯂꯤꯁꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯈꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯄꯨꯔꯛꯈ꯭ꯔꯕꯁꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯗ꯭ꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯡꯆꯨꯞ ꯄꯤ.ꯑꯦꯁ.ꯇꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 3 ꯂꯣꯝꯗꯃꯛ ꯂꯥꯞꯅꯅ ꯂꯩꯕ ꯃꯌꯥꯝꯅ ꯅꯤꯡꯊꯝꯂꯣꯛ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯏꯅꯥꯝꯂꯣꯛꯀꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯔꯣꯝ ꯇꯥꯔꯛꯄꯗ ꯂꯧꯈꯠꯂꯛꯈꯤꯕ ꯀꯣꯛꯀꯤ ꯁ꯭ꯀꯜ ꯑꯃ ꯌꯥꯎꯅ ꯅꯨꯄꯥꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯁꯔꯨꯁꯤꯡ ꯉꯁꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥꯡꯄꯣꯛꯄꯤꯒꯤ ꯒꯥꯝꯅꯣꯝ ꯁꯨꯄꯔꯃꯩꯅ ꯄꯤ.ꯑꯦꯁ.ꯅ ꯂꯧꯈꯠꯄ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ (ꯌꯨ.ꯗꯤ.) ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯄꯨꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕꯗ ꯇꯉꯥꯏꯐꯗꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯗꯕꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯥꯎꯕꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯊꯦꯡꯂꯕꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯪꯂꯛꯄ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯥꯝꯅꯣꯝ ꯁꯄꯔꯃꯩꯅ ꯄꯤ.ꯑꯦꯁ.ꯅ ꯂꯧꯈꯠꯄ ꯌꯨ.ꯗꯤ. ꯀꯦ ꯑꯗꯨꯒꯤ ꯅꯝꯕꯔꯅ 1/2026ꯀꯤ ꯀꯦꯁ ꯑꯁꯤ ꯕꯤ.ꯑꯦꯟ.ꯑꯦꯁ. ꯑꯦꯛꯠꯀꯤ ꯁꯦꯛꯁꯟ 194ꯒꯤ ꯃꯈꯥꯗ ꯂꯧꯈꯠꯄꯅꯤ꯫ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯄꯨꯔꯛꯄꯒ ꯄꯟꯊꯗꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄꯗ ꯅꯣꯕꯦꯝꯕꯔ 25, 2024ꯒꯤ ꯑꯌꯨꯛꯇ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯄꯤꯆ ꯃꯆꯨꯒꯤ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ MN01N7723 ꯊꯧꯔꯒ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯅꯝꯕꯔ 7862408163ꯒ ꯂꯣꯏꯅꯅ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯆꯪꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ 56 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯃꯥꯔꯗꯣꯟ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯖꯥꯏꯄꯨꯔ ꯈꯨꯡꯒꯪꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯂꯥꯛꯇꯨꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯗꯤ.ꯑꯦꯟ.ꯑꯦ. ꯇꯦꯁꯠ ꯇꯧꯕꯤꯅꯕ ꯄꯨꯂꯤꯁꯇ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯂꯥꯛꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯌꯥꯝꯕ ꯂꯥꯏꯁ꯭ꯔꯝ ꯕꯤꯅꯣꯗꯅ ꯐꯣꯡꯗꯣꯔꯛꯄꯗ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕ꯭ꯔꯖꯕꯥꯟꯁꯤ, ꯃꯆꯟꯅꯨꯄꯤ ꯃꯣꯙꯨꯃꯥꯂꯥ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥ ꯕ꯭ꯔꯖꯕꯥꯟꯁꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯈꯤ꯫ ꯃꯈꯣꯏꯅ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯗꯤ ꯄꯨꯂꯤꯁꯀꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯛꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀꯃꯜ ꯕꯥꯕꯨꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕ ꯄꯨꯂꯤꯁꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯗꯤ.ꯑꯦꯟ.ꯑꯦ. ꯇꯦꯁꯠ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯝꯂꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯄꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯤ ꯅꯠꯇꯦ, ꯄꯨꯂꯤꯁꯇ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯍꯥꯟꯕꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯗꯤ.ꯑꯦꯟ.ꯑꯦ. ꯇꯦꯁꯠ ꯇꯧꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯁꯤꯡ ꯌꯥꯎꯕ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯅꯨꯄꯥ ꯑꯃꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯁꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯠꯂꯝꯁꯤꯡ ꯑꯣꯏꯔꯤꯕ ꯂꯤꯛ, ꯏꯂꯥꯁꯇꯤꯛ ꯋꯦꯁꯠ ꯕꯦꯜꯠ ꯑꯃꯁꯨꯡ ꯏꯂꯥꯁꯇꯤꯛ ꯑꯥꯔꯝ ꯕꯦꯟꯗꯟ ꯄꯦꯛ, ꯄꯣꯀꯦꯠ ꯆꯦꯟ ꯁ꯭ꯇꯔꯤꯞꯅꯆꯤꯡꯕ ꯐꯪꯂꯤꯕ ꯑꯗꯨꯗꯤ ꯀꯃꯜ ꯕꯥꯕꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯁꯥꯒ ꯂꯣꯏꯅꯈꯤꯕ ꯄꯣꯠꯂꯝꯁꯤꯡꯂ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯗꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯤ.ꯑꯦꯟ.ꯑꯦ. ꯇꯦꯁꯠ ꯄꯥꯡꯊꯣꯛꯂꯒ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯅ ꯃꯐꯝ ꯈꯪꯈꯤꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯕꯦꯂꯥꯔꯥꯅꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦ.ꯑꯦ.ꯁꯤꯒ ꯈꯨꯠꯁꯝꯅꯅ ꯇꯛꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯔꯝꯂꯕ ꯃꯇꯨꯡꯗ ꯀꯁꯥꯔꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕ꯭ꯔꯖꯕꯥꯟꯁꯤꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2024ꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯝꯕꯔ 20/2024 ꯐꯥꯏꯜ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃ ꯔꯤꯝꯁꯇ ꯂꯩꯈꯤꯗꯕꯒꯤ ꯋꯥꯍꯧꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯗꯨꯅ ꯃꯃꯥ ꯑꯣꯏꯔꯕꯤ, ꯃꯆꯥꯒꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯧꯅꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯂꯥꯏꯌꯦꯡꯁꯪ ꯑꯁꯤꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯔꯗꯨꯅ
layeng-sang asida amu hana pukhalakpada lekhidabadagi rimski gaini warta irang thokre ahanba fangjaba machanupa lekhidrabi mauna asigi maming thangjam ongbi sananu mapuroiba th ningthem kawi kyamgi mayai lekai degini thaudo asigi matangda phangba pauna hai lekhidraba angang asi tha asigi kunga marida rims hospital da cesarean section da unakhibani angang unaraba matung numit marini leiraga doctor singna discharge tawrakhibani adubu pokpa nauriba angang asina sangom orakpada nurse na karisu tawroi masa khara nikpiu hairaki hairi Torokpadagi yum yoraba matungda angang asida jaundice ki layong manba phibam urakpadagi lilonggi private hospital da pukhalaki adubu layeng-sang adugi doctor na angang gi phibam khara lure haiduna angang unakiba hospital da pubiru hairakpadagi rims da pukhalakibani adubu laibak thibadi rims hospital yobada angang adu layeng bandangdana lekhidabani hairi thaudo asi layeng-sang asigi doctor amadi nurse singna checksin dabadagi thokpani haina gaini warta patient gi kangbu amasung rims ki doctor nurse sing yauna staff singa gi marakta awai akhum tawrakpadagi irang thoki layeng-sang asigi pochai khara so amangata yawre hairi thaudo asigi matangda chapchana thidoktuna mara leiba doctor sing thabaktagi suspend tawgadabani haibigi wafam fawba patient party gi maikaidigi phongdoraki gaini gi doctor nupi amasu mioi amana khupangna thagi tawrakpadagi asawbana hemanbana wanthaki hairi adum oinamak ngarang numidangdagi hoduna thokiba irang asi nungai matung pung amaga makhairom tarakpada police laktuna control tawraga laksinki adum oinamak leikhidraba angang asigi hakchang post mortem examination tawnaba rims ki middle sangda thamki loinina ngasi ayuk rims authority ga patient party ga gi marakta yanaba purakpadagi angang adugi hakchang patient party na laukhre haidi numit kunga mapani suraba US Israel amadi Iran gi landa hutila lauba sing yausilakre UAE su Iran gi mayokta leiduna America Israel gi michangda lan yaunaba firef laukhre Numit kunga mapani suraba US Israel amadi Iran gi landa huti lalobasing Iran gi maikaida letuna lan yausilakre loinina UAE na Iran gi mayokta leiduna America Israel gi michangda lan yaunaba firep laukhre haina phongdoragli report asigi matungina Yemen da leiriba huti lalobasing na Iran gi mayokta leiduna numit kharani asigi manungda misal kaya lepa leitana kapsilaktuna landarakre huti lalobagi spokesperson Brigadier General Ya Sarina lan asida Iran gi michangda leiduna lan mai pak triba fawba lan soknaba yauragani haina lauthorakibani huti lalobasing na kapsilakiba misal sing Israel gi air defense system sing na mai pak nangak thukpa ngamki haina di Israel gi maikai di phongdoragli adubulan asida Iran gi michangda huti yausilakpasi Trump gi di awaba amani hairi America gi lanmi sing leihaliba Middle East ki leibak sing dasu landaragani haina President Masoud Pezeshkian na warning tawkre America gi lanmi sing leihaliba Middle East ki leibak sing dasu landaragani haina Iran gi President Masoud Pezeshkian na warning tawkre maram aduna Iran na landa haningdrabadi Saudi Arabia Kuwait Qatar UAE Bahrain amadi atay leibak sing na makoy gi leibakta leiba America gi lanmi sing athubada chathanki gadabani hariba America gi lanmi sing leihaliba leibak sing da Iran na hekta landaba nate leibak sing adudagi America gi lanmi sing na Iran gi lanthum amadi infrastructure manghan takhana balandaraglabadi madugi chapchaba paukhum piraduna Iran na su hariba leibak sing aduda landagani haina President Masoud Pezeshkian na phongdurakibani lan asida huti lalhobasing Iran gi michangda lakhibana maram oiraga UAE amadi Israel gi oina kok saba haibadu oikre haujiksu huti lalhobasing na Israel gi mafam kayada ballistic missile kaya lepalaitana kapsilagli hairi Iran gi lan khamnaba Pakistan amadi Turkey ga punduna honarabasu lan khamba ngambagi phibamdi haujiksu uba phangdri Iran gi lan khamnaba Pakistan amadi Turkey ga punduna honarabasu lan khamba ngambagi phibamdi haujiksu uba phangdri haina expert singna phongdoragli lan asi khamnabagi dama mapung oina Pakistan na chongthokli adubu masagi leibak fawba mapung fana ngakpa ngamdriba Pakistan na lan asi khamba ngamgadawribra haibigi wahang lakre America na Iran da hujik fawbagi manungda tomhok misal cham nipan ga yangkhai hena kapsin landakre America na Iran da hujik fawbagi manungda tomhok misal chanipan ga yangkhai hena kapsinduna landakre attack asida Iran da hujik fawbagi manungda mioi lising amaga chamapan ga kunthra ga taret sikre aduga asokpagi masingna punna mioi lising kunmari ga chanipan lom henkre lan asida America gi oina so lan mi taraga humdoi sikre chani rom na chawna so pan nangkre loinana Israel da sumioi taraga mapan sikre lising manga ga chamri ga marfu taraga ni thoi lom na chawna so pan nangkre hari report asigi matungina lan asida Israel na Lebanon da su landaduna punna mioi lising amaga chamaga taraga taruk hatkre aduga lising homga chani ga kunga mapan lom na aso pan nangkre Iraq da sumioi Marfu taraga mapan lom sikre kaya amana sokre lana sida Palestine da mari Syria da mari Kuwait da ruk Bahrain da ahum UAE da taraga mathoi Oman da ahum sikre hari